ngarang si akhoi yam nungai tabam su oire maru ina khoi manipur gi sak lai ani hai tare khoi Panthupi Housing Finance Limited gi chairman and managing director toksom akhoi hemo aduga khoi film manipur gi chairman su oire ba khangemon tamukule shol ani lekhidab si manipur nam chauna mangja ba hai tare maru ina khoi oja hemo na khoi gi mieda housing for all mayam sing sigi makha da khoi yum kai sana bagi torumba thong aduga khoi film gi lamda aduga MSU gi su hana president oibirakpa khoi tamukule si manipur gi na khoi atang ba mi ani lekhidaba si am nungai tabai tare mana ilitibi gi make daga su yamna nungai taba fumok chire no isor gi khuya kha da inga chikuna leibo oisno na duna suguma manipur gi mi ani atang ba ani praja sing gi honaramba film gi lamda art culture gi lamda aduga khoi khoi cable network ki da su acho thodang lor mani tamukule so aduga ga hemo ani lekhidaba se seda uzagi wafumlon kitang thambiu Anbada aina kugi Panthupi Housing Finance Company ki chairman amadi managing director ko biramba ai yamba nuchiraga thoksom hemo masagi anaba mana khangudana lekhidabagi thamoi sokpa nungai taw mikupto inga thena je yamna nungai te haitai na manipur gi natana notice ki amakatngairaba housing finance company amakak oina leiba company si linkhatpiraga Manipur ki miyam da yum leitabajina yum bigani haiba housing for all gi scheme da subsidy yawba home loan miyam piraga miyam da aduga anauba thorang oina miyam da chauba manglan ama pibiramba yimchiraba yamba thoksom hemo na lekhidaba se thamoi sokna nuai taba phunukchari magi yum gi lehuriba wana taraba imung manung gi miyoi gi awab da su ai thamoi sengna ai tabin se mapung mapuna khurumjari awab tan biganu Makhatana sumai thong chi thon biganu haidana ai time chi mapura khurumjari amadi imung bulungi awabda su saruga jari adu ani subada film forum manipur gi chairman oiba tamo kuleso yamna miyam gi da mukta thawai am tawpa adu film forum sakot anaba film gi art culture sakot honda da mapunchi kathoki ba adu gumba nuksiraba yamba mani mahak lekhi da badasu ai thamoi dagi yam nuai taba Mokoi ani lekhidaba si yam ngai taba duga yam basina lekhidaba dasu kogi tamo kuleso gi mung manungi awaba tahoriba kogi miyoisi aduga manipur gi yam awaba sida yu saru ya jari aduga aigi personal gi market haijarabada ekoi mokoi ani na lekhidaba se yam na ngai taba thodo ngarang ma sigi net hospital da ai jasaraga ai thena jawi yam ngai te sumba Torok sing jeta gung semba mapuna koi manipur gi tangdu leita da film singi marakte yam awa ko cha da ba mayam ma thon bagi marakchi da leiki da base mokoi gi ani gi thawaina mapu gi mafam da laimne ni mafam da ingna singna leiba oisanu haidana ai gi maikei dagi ta gung semba mapu da khurumjari amadi leiki da ba thawai ani bui kai khunu bo cheri hana ai sumai thamjaki